Lining lai sulam asung sanabi galone na Muslim singi komai Idul Fitr ngasi Manipur su harau tayam nan pangthuna kre. English ng masamapal humudra mangagi emergency ki mayokta sangsing hibi hawaduna hauzik matam ki democracy asigi yumpham tholamani haina si minister Birena Fongdokre. Nahasing Bunisagi Pakta ki laptop mada mama oibising asobat haudang lay haina International Day Against Drug Abuse and Illicit Trafficking gamarinena Minister Jente Komana Fongdokre. Amasung Maisnam Mairabaluang na Assam ki Iman Sonawal Bumaiti Papiduna Abu Hana All India Junior Badminton Under Summit in Boys Singles ki champion Bangamkre. Mayam Kurumzari Adone Biribasi Impact News ni Aita Kalamam Siam Kanan Housing Pungza Sipawagi Moraba Pausing Miam the Pizari. Lining lies Sungi Sanabi Amasung Harau Tayamba Ngasi Idul Fitr Gitarum Manipur Mapam Ayamada Pakshina Pangtuna Kre. Tham Subna Sing Laba Ramzan Gisara Heluraba Matunda Ngasi Itki Tarumasi Pangtopani. Lilong Hangam Tabi the Laba Idga the Su Ngasi Idul Fitr Gitarumasi Pangtoki. Idga Sigi Mufti Sabi Sahana Kumay Asin Lakpada Lamdamasi the Ladiba Tangdu Laita Dabakaya Asi Loy Shinduna Ing Tapa Nungayaifa Bapur Lasanohaina Fongduki. Malemasi the Nungayaifana Hingi Hadabadi Awabakaya Mayuk Naduna Tauna Laina Honagadabani Haibadu Tham Subna Senglaba Ramzan Gisagin Tha Asi Pangtoktuna Muhammadna Piramba Pauktak Adu Miam Induna Satli Haina Sabi Sahana Fongduki. Lunana Lairina Kunba Chap Manana Manahanduna Manabu Kunai Ama Lehenaba Muhammad Pauktak Pirami Hainasu Sabi Sahana Makataki Nama Sonba Lakedraba Ipai Pusingi Kubamda Kurumba Amadi Amag Harau Tayamna Karigumba Kara Shami Nabana Numit Asigi Mapungweba Tauramni. Ngasi Islam lining set pasingi kumay Idul Fitr ga marilena na Manipur People's Party MPP na Cherolamada epapawzil pirkli lunena kumay yusin na lamda masida kunda limit laita minari ba furuk maselgi marakta thajaba nungsinaba chanaba purakpa oirasano haina Cherolusina makata na fongdokle. Relief Center for the Welfare of Differently Able Persons Manipur amasung Helping Hand for the People Manipur anina kusamnara ngasi International Day of Against Drug Abuse and Illicit Trafficking Amadi it Mubarak Pangthokre. Ketrigaw the Pangthokiba Thorom Aduda Differently Able Persons Singisu Sarpyaki Program Manager Marangtem Premierna Differently Able Persons Singda Human Trafficking Thoktanaba Amadi Nisadagi Lamlanebasu Haiki Parents Singdasu Differently Able Singa Nungsina Luinabinabasu Apil Tauki. India Pumada Matamamagi Prime Minister Orambi Indira Gandhi na Democracy Mutatnaba English Ngumachamapal Humudra Mangagi Jun Kun Mangada Emergency Lautoki Banumit Puning Singduna Black Day of Emergency Pangtopogom Manipur so Ningsing Thoram Pangtoke. Black Day of Emergency Ningsing Thoramadu BJP Manipradis na Sinduna Nitai Patsutekta Laiba Party Asi Official Pangtoki Bani. Ningsing Thoramadu the Marilena Chief Minister Nong Thomam Birena Matamaduda Ahal Laman Singna Democracy Bu Kanana Emergency Mayokta Sangsin Kiba Ihaw Aduna Housing Matamgi Democracy Asigi Yumpam Tholamani Haike Democracy Sarpaleba Lamdam Amada Miam Muksauba Laiti Haike BJP Nalengak Pairak Padagi Numit Shamani Tabak Paikalakpada Sing Tamani Marakta Athingba Akaiba Laitana Sangtok Sangsin Yarlibasi Party Asigi Achoba Mai Pakpa Mani Haina Birena Makatake. Ningsing Thoramadu Matamadugi Emergency Lauto Haiduna Manipur Ihaw Haukibamadi Zelda Chankiba Laikidrab Ahalaman Singi Imumanung Musing Amasung Hingliba Ahalaman Singbu Kotol Tamduna Ikai Kunamas Utke. Works Minister Tongam Bisozit Yauna Party as a Lusing Masingamasong member Kayana Ningsing Thoramadu Sarpyaki. A quick life duckering, Togi but or Portubu Fananga Agatamba. And Madugu respect over the Gato was a quickie tone. Why? Mayam Puna Magloina Ningtung and Mungamoy. Manipurgi Apunba, Puna Leminava, Himinava, Bharatki Apunba Satam Kanba, Puna Leminava, Manipurgi Apunba Satam Kanba, Puna Leminava, Sigi philosophy in BJP, the Yauriba, other politics, social activists when I went to Holakana,
politician mo ina ko na lawjirisa aduna waraba nupi singi naharol thau phangdam naharol singi lambi satpa yadreba infrastructure factory mayam sipuna makse khoi 100 days loiraga so khoi potharoi pothaba phangoi pothaba phangada mande kari gino hair kanda yengu bada thiru bada awgada bana hena masing yamna lei ngasi asi malagi mafam sinba thongna International Day Against Drug Abuse and Illicit Trafficking gi tharom pangthok nabagum Manipur gi oina so state FC gi thakta palon tharom kaya paksena pangthok na kre tharom asi Social Welfare Department Government Manipur Federation of Indian NGOs for Drug Abuse Prevention amasung Coalition Against Drugs and Alcohol na punis kusam naduna GM Hall da pangthokibani. Listen first. Listening to children and youth is the first step to help them grow healthy and safe. Haiba team da pangthopa thorom asigi athoiba mithunglen oikiba Health Minister El Zentekomana afaba tunglamsat ama oina na bahona bada afaba wakal khanba tinjang kaijang daba mama singi saurba thaudang lei masa singmani sag ipaktage lafok na bahona bada mama oibi singna asoba thaudang lokfam thoi determination amasung willpower lairaba matamda nisadagi lapna leiba ngamgani nisada lupluraba mioi singna afaba lambida lapna na bahona bada miyamna pungning thawat minasi suhaiki government ki society ki asset amu oiduna opasa chawamu oiduna samaj lan amu oiduna lakadori ba makai mi singdo naha singdo madu kamai do geda sikin nisa na haiba थादोबा ngam खल पुर ना हाइबे से सिन मरम म मा तो के लंबी द खुंते खुमांग न मांगी ब मरम न अखोय न मांगी जे बसे बसे इन टर्म्स ऑफ मनी पैसा लो होलो हाइबे लो होप न दो बखि अमांग बने जे अखोय खंबम तो when you have the determination no one determination lairagadi no one will go lairagadi kama to ke sigi temptation of this intoxicant items in je sigi temptation man je sigi kama to ke control to ngamme ngasigi thoromba da guest one oikiba Education Minister T.S. Rajesh Syamna inkhalakliba angang singda nisagi amang basingasi mamutana khangan tangai fade mama mapa oiba singna angang singi apambasu tabi basangani angang singi wakhalunbu pungning thawat pidaba matamda aran lamida satkiba yabagi phibam sauna lei haiki mahakna makha tarduna nisa chaba singbu hantaba miyengda yenglaga amadi phubo saiba tawraga fagadoba oirabadi nahanda nisa chaba amata leramlaroi makhoibu hantana yengba amadi phu saibagi mahuta nungsina loina biduna nisada gi lapthok hanaba honabiu su haiki make people aware amuk biraga sahi ama tawrani tawri ya maramdi angang singsi adum ahal adum warakani adolescent adum warakani adum youth adum warakani kamu singsi adum gyanta anum sangiya adugi role do I think social welfare department has been playing this role adu akoina so we will also contribute if mayam dakar ina khanbiragadi akoi school da class to people akbi yagani angang singati bi yagani so we are also at fault akoi so iral aduna let us try to educate ourselves not only the angang sing khatana akoi as a parent as a guardian akoi so educate to dakar ina khangji Thoramapu ikibi Social Welfare Minister Nimsa Kibjena Nisagi ipak ta lupluraba miu singbu karamna rehabilitate tawgani haibasi miyamna khangba tangai fade nisa chaba mioi amabu atuma matamda fagatna bahonabada miyam gi sauraba thaudang lei shanti leina nungsi sanana leiba state ama oina bagi damak aikhoi punna honna minadun nisagi ipak tagi lapthoklasi haiki ngasigi thoramaduda department asina sindana infali samasung west ki oina drug abuse ka marilena pangthokiba painting amasung isse competition singda atoi hen taraba singi mafamda manamatum yanthoki department asida mahiru singna thagalakpa plague sing gi marakta khwaida gi phajaba khangatuna laukthokki bagaluna ECC material su release tauki with this I call upon the line department, civil organization, NGOs, parents, teachers and community to work together in making our state a substance abuse-free state and to further develop a healthier community that is known for living together in peace and harmony. Good Service Tax GST ki matang da dealers singi mawtana khanganabagi awareness program amang ase Thangal Bazar gi Dharmasala da pangthokre
July amadagi India pumbada sanaba haugadoriba anoba makal ki tax asigi matangda dealer singa mangjongna khanganabagi pandamda thoramasi pangthokibani taxation department government of Manipur na sinduna awareness program adu pangthokibani thoramadu the taxation department ki commissioner Rishikesh Moda amasung assistant commissioner RK Kurkeshor amasung GST ki maramda khang hairaba resource person singna saruyake thoramadu saruyake ba dealer singda GST ki matangda chamamnaba wahang kaya resource person singda hangduna khang khananaki thoramadu saruyake ba resource person singna pongdok kibada GST chanarabadi hanadagi sanaduna leiriba tax thibagi mawong mataw asida yama chaun ahong bam leragani lebak ase economy gi phibam da so hena phagat pangamgani haike GST sanaba haurabadi dealer amana state amagi manungda yuan bapot amadagi yuan bapot amagi tafam thopa GST rate adugi tangkhai ama state ta aduga tangkhai amana center da kagani karigomba state amagi dealer amana atopa state amada pot yolabadi pot adugi GST rate adu center da kagani haiba wafam singsu thamki Now GST is one single tax replacing almost 17 different taxes, 8 center and 9 state. So this will make tax regime simplified. Number 2, it will remove the effect of tax on tax. So the consumer's burden will be reduced. It will reduce the differences of tax rate between 2 different states of the country, and it will make the 2 states on the same pattern. And since everything will be computer based online, this will increase the compliance of tax payment. July General Headquarters Wi-Fi Students Association gi serulamana letkolal haukip Alice Palal haukipo kaptan halamabu akan mamonda kandhem tawrakli asingoma tamtiba thong asida langa asina su akan mamiyang sangbigadabani haina su fongdor pakalunena laikidraba sigale horiba imonungi awabada su July General Headquarters na saru yari haina serulasina makha tarakli nakalamoram de mihat asida chenaba sang pungni punipan gi manungda puthok kadabani haina Koki Students Organization case one akan mawafam adu lup asigi apun pima magi wari matungina namit marini fawba sang tukli haina lup asigi sirlaman hairakli adumapu miad asida chenaba sing fadri fawbadi asibak sang laukiroi haina su makha tarakli ngase Works Minister Biswajit amadi IFCD Minister let pau hawkip na lusing batim amana thongju kendragi manung sanba singjame khetri lekai dagi usekon fawba tariba Imphal Turel gi lairai mapan singyengsin kre Kongsana duga mari lenena Minister Biswajit in haikibada handak ising isaungna thogan kiba awaba punama IFCD department khakta da taishinba yaroi department sina paikat ningba thabak sing sel leitabana paikat tabani haiki tungda isaung awaba tarakadaba khudung thibadagi ngak thoknana ba paikat kadaba thabak sing department na khangduk le hana su minister na haiki kongsana duda IFCD gi chief engineer amasung official sing su saruyaki ngasi akhona yengba luxury sina particularize tawrakana thungju kendra manungda yamna dynamic oiba khoi honorable minister galona akhoni khudak ta satsi ena lemna e adudi satsi ne na harga khoi kuina dagi khoi kendra da akhoni kano mamang de isau mamang da ina mapan da le roga su khudak ta la kana kari kari tawsigi aduga halakada ba isau sta amu praja myam da awaba thoktana ba amadi praja myam sida awaba nangdana bagi pandam da kari kari tawsigi na khoina tawba yaba measure sing lokhatsi hedna tawda khoi si identify tawjare honorable minister na su official sings da khoi direction pibire loina mak tawgro haidana khoi adu praja myam da khoina ngasi nungai lei waningai leite khoi punamak otam kudimak ta dum lei hena lawbiu Nupi singi apunma pangalam saganaba lingkat kiba All Manipur Women Social Reformation and Development Samas mayam nupi samas haina shahini pamatoi shurkpagi mapo kuman pangthokre mapo kuman thormado organization asina sindana iroi sembagi community hall da pangthoki samas asig achoba thaudang lauram kiba laikhidrabi ima sing ayekpa saktam singda laisu katuna made minute ni tumina leptuna ikai kuna basutke thoromaduda lamdamasida lairiba tongan tongan ba nupi lup singi mihut sing amasung miyamna saruyaki Ekoi baya nisaba di thok te ya haina thok ba si matam da ekoi mai pai de kami na tu slai ma pai ga kami na khombali lang da yu thapa yu ngau ba lum do ni haina ting hang ku marak da kada amang ba tai na pha do ni na yam sathi ba awa ba adu ba nang ga ba ai na ni ngo ma ya ma sha cha na vibashi awa ba ya do ekoi na kan ni ba ya do ama ko khana kang hi ba ne ba ta pha ya ha nupi samaj da ko ne matam da jam kuina ama ba le yam de nupi samaj da hali khoi na hai cha cha
nupi sama simla agadi noi puna ko akoi suware nangi jaga da so kara shemo ni haiji akoi haibani Manipur State Legal Services Authority ki miyang makhada nga si District Legal Services Authority Imphal East amasung Young Women Health Organization na puna kusan na duna International Day Against Drug Abuse and Illicit Trafficking nga si wang kay kaithil asang bida tharom pangthokre. Drug abuse and illicit trafficking ki matang da resource person kaya na wangang ki bagulo na nga sige palon tharom adugi mapungoy basakta moiki. Ukhrul District ki Ukhrul Kaithil da so ngasagi International Day Against Drug Abuse and Illicit Trafficking gamaylan hidak managi pothok sing yonda na ba masung sijinada na ba poster campaign sathakre Ukhrul Police Station ki timamana miyamda khangana bagi dama Ukhrul Kaithil ki akoi badalai ba wala masung mafam sa ba mafam singda poster singa du thetke poster singa du da hidak managi pothok amasung drug yon ba sa ba sing thengna rabadi ayan gi oiba serak pigani haina suthari ASP Kaksing Lamjing Makhada Sugunu Police Station na Sugunu Municipal Council amasung Youth Club ka kusam na dun sindon na namit asig kamailin na cycle rally ama Sugunu dagi hauraga akoy ba dasat kre cyclist sing aduna Sugunu da amuk halak lama matung da miyam punduna drug sijin na danaba wasake rally asida jawrak na cyclist yang khairom na saryaki Numidasig mari lena susambu daso district administration sinduna marathona mapang thokre lamjela sida miui samnga romna junior amasung sena category da sabyake marathon nado singat amasung thanlon gi MLA lamtha ki ahanba pantung pham yoba miui samada medal amasung certificate piduna pungning thawat ki Malingatai mafam na pangthona bagom District Social Welfare Office Thawan su NGO singa khusam naduna khambuk ta leiba MMRC Unity Park da International Day Against Drug Abuse and Illicit Trafficking gi tharum pangthokre tharum adu listen fast haiba thim da district ki thak ta example speech competition ama su pangthoki makomotang taraba singa su manamatam yan thokre Listening fast, listening to Sindrel and youth is the first step to help them grow healthy and safe. Hibatimda International Day Against Drug Abuse and Illicit Trafficking ki thoromasi District Social Welfare Office di Bishnupur na susinduna kiyama sanglil sangda Bishnupur na pangthokre. District Social Welfare Office Sarsampur na susinduna nga si ayupung taramatoy taba matamda Sarsampur gi Sinot Holda International Day Against Drug and Illicit Trafficking gi Thorum pangthokre haina serial ma khangalakli lunena class 11 amasung 12 ki pangthoki ba sport painting competition singda ma ko matang tarba singda su manamatum singyan thoki haina serial sinema khatana fongdorkli hauzi matang swaida break matal lawjage Manipur ma de malinge tongan tongan ba I paw singalune ne khoi break ta yamna thun hajarake impact news po meng ta lebi aran oksari huji makhata ba pawda Manipur ki haukiba Guneswa Thangjamna NASA ki down spacecraft data sijinaduna spectral analyze tawbagi of bestas composition heterogeneity haiba hiramasida research tawbagi damak International Astronomical Union na sakhang biduna mahaki maming lauduna asteroid amagi maming bo Thangjam haina mingthol pibirak padagi Guneswa Thangjam ngasi Manipur ki chief minister na asama khodol piduna taramna okre Ngasi Chief Minister Secretary ta Guneswa Thangjambo Mahod Forest and Environment Minister T.S. Syam Kumar na yaung na taran oktana puning thawat ke lamdamase ki mingset purakpagi damak ta puning thawat po oina Chief Minister na lupali sing yangkhai gi senpham su Guneswa Thangjamda pi ki bagaluna makha ta ba research singda state government na pangba yaba mating pangani haina sa phongdo ke amasong center government da gi oi pi ba yaba tengbang pi na ba so hona gani haina Chief Minister na phongdo ke Pikraba akhoi jati sigi leiriba talent city akhoi government na natragam phamsaba exposure expose tongna rooms ka pibi ragadi pithribi de lakna bang moi de badung jati ni siri Guneswar na mana phanguriba mana khanguriba magi achievement magi kok de leiriba punama setung ge horkadaba Manipur macha sing amadi India macha sing da innovative oiba mafam matam sabada seminar gumba khangde coaching gumba khangde kari gumba khangde pangthoga matam sangbirgadi tungi horaiba mirol bu ko yokhat pina ba semkat pina ba hona ba dai ko government china chauna mateng pangani
Saliba Sayasigi Board of Secondary Education Manipurna Amasung Council of Higher Secondary Education Manipurna Lower Exam da Makomatang Tarakraba Mairu Singda Ikai Kunaba Utuna Mairu Taramari the Silgimana Amadi Certificate Piduna Ikai Kunabut Kre Hariba Tormasi Townhousam Laikai Development Association Sinduna Kwakaitel Townhousam Laikai Community Holder Pangtoke Lunana MPS in Loba MPS exam Mai Paklaba candidate Amasung Padmasuri Awadi Laisram Birinda Kumasu Ikai Kunabut Ki Manipur ki integrity da kai danaba administration da kai danaba chingam sung tam anibo punna koi ge achet pa phirep amoina leng dana leina na bagi damakta hona ramba ning thoron gi saktam ado hore ba ngang lon mayam puna makse asibu moi gi thauna lingjel ado leina na bagi damakta langjari bani makoi koina nakama le de ti moi gi damakta policy program amadi makoi na Pagi adukula bangka pendiri exam singga mai palak padu apoina gajian amoina dekai sinat lok asina mokoi bu pagi ikai kumna ba mon phanaja badu ikai kumna ba utabaya te habigi pandam amada 2013 dagi apoi gasigi felicitation program si paktok hausabani Social Young Club Kawana Sindana Handak Haido Kiba Council of Higher Secondary Education Manipur Masung Board and Loba Parikya Class and 12 exam Lunena CBS in a lower class and 12 ki exam na Mai Palakraba Mahiru Singapore Torma Pang Tokre Tormado Club Asina Sindana Kawa Lai Prakam Laikai Dalaiba Ibudo Moirang Popa Sanglil the Pang Tokibane Mahiru Singapore Tormaduga Marilena State Amasung National Level the Manakaya Fankraba Laikaya Sigi Sanori Singsu Asama Kudol Pidana Punitawat K Lunena Club Asina Miam Gifanaba Paikal Liba Tabak Singi Manung Sana Laliba July Anida Lemna Mid Lying Bagi Torma Supang Tokani Amasung Anoki Frame Sing Lemna Miam da Fangan Gadauri Haina Fongdoki Thado Students Association General Headquarters na Association Asigi Hanagi Lusingba Palala Hawkip na Lekidabada Tamoi Sokna Nungaita Fongdorakli Lunena Palala Hawkip National Games Village Laiba Masagi Mayumda Nongmaina Kaftan Halamabu TC na Akanamamongda Kandem Taurakli Todok Asida Sienna Bimusing Atuma Matamda Mahakpu Halamagi Sabsaba Maram Kangan Biu Haina Thado Students Association General Headquarters na Thadorapa Sirlamana Kangalakli Loktak Amadi Sinmi Amasung Atai Wari Masasing Haina Mingthonba Wari Ladik Amangasi Education Parliamentary Secretary Kongkam Robindrona released Aukre Sangnar Aba Aibi Nabakuma Aiba Nabakuma Nongwai Kapam Iba Wari Ladik Formagi Thoramasi Cultural Forum Manipur na Sinduna DM College Campus da Laiba Deva Literature Center da Pangthokibani Thoramasiga Marilena na Political Novels in Indian Literature Haina Mingthonba Study Circle Amasu Professor Case Kunjona Pathoke Ngasigi Thormaduda Study Circle Subcommittee gi Siamen Dr. Yesau Bamasung Cultural Forum Manipur gi President Professor Huirem Bihari Su Satyaki Sahitya Seva Samiti Manipur Kaksingna Matang Saili Sunitaranipan gi Janawai Taramangada Laukhoka da Batongan Tonganba Khorilolki Manas Singi Damak Aiba Singna Makoigi Larik Singi Kopi Ahum Lakliba July Kutramato Fabagi Manungda Samiti Asida Pishilaknaba Sirulamada Kangalakli Larik Singadu Lamaisa Madagi Henba English Nitara Maridagi Sunitara Fabagi Manungda Fongba Ahan Bukutnamgi Larik Ugadabanisu Haidi Jawaharlal Nehru and Dance Academy Imphal na Ratha Jatra Kang Kumaiga Marilena Kang Kumaigi Thorum Pangthokre Kang Kumaigi Thormadu Academy Sigi Mandok the Pangthoki Thormadu da Lamdamasig Saknara Bazago Isai Lamda Padmasri Panglabamio Sing Ozam Sung Mahiru Kayana Saryaki Thormadu ki Manung San Anupa Masung Nupi Oiba Kuba Isai Mayamasu Miam the Kudol Tamki Kuba Natana, Jandra Yautana, Abina Galona, Kuba Asibu Jantrama Waina, Pajazaba, Champiton, Shaka, Champiton, Manunda, Mapungwela, Amoina Lagaba, the ordinary Sankati, Nakaba, Kuba is a chair, Maji, Isama, Zaniba, Budrani toy, Racing Harazda, Haman Tonga, Harazda, Adula. Sundari Poki Matamasida, and not only Harriera Yada Document.
Leanda Folk and Classical Academy Infal na Sinduna Bhagirathi Ganga Haina Mingthonba Mahabharata based over dance drama ama puthokre. Dance drama si Ministry of Culture, Government of Manipur, Government of India ki satang makhada puthokpani. El Santi Maitena direction piba Bhagirathi Ganga puthopaki thoramadu lamboi khonang khonda leiba Progressive Artist Laboratory palgi auditorium da pangthoki thoramadu da Padmasuri Estanil Norris Zone Cultural Center gi state members oriba state award the MTK na singba dance drama gi maramda khang hairabo oja guru kayana su saruyaki. Any of the local worry which is pretty poor, Matma Gandhi worry would be Aduba, Vegetan worry would be movement, actually Manipuri, Stein, Manipuri, Torisi, Ashini, Ebese, Mashi, Wina, a thought pano, but at night, I think the Chak Ibisi, Yam, King, Zawi, Makalamani, Mukushi. Manipuri, Yam, Ming, Topa, Magin, Numbum Topa, Magi Wakata Topa, Pasagi Sate, Ming, Nay, Asida Simba, Masi, Angamida, no English, the same body, Masi Taba, Yam, warning and Silong the Mary Kerimna Taramanga Saba Sun Silk Mega Miss Northeast 2017 Giming to Lokre, Lunan Infal Dagi, Strela Tongnazum Luangamadi, Guwahati Dagi, Smriti Sarmana, first and second runners up Takre. Mega Miss contest adu ngarang Makwagi ITA Cultural Complex na pangthoki bani Mary Karen San Antonio College Silong da hauzik third semester mass communication tamliba mahiroini awanong poktagi chawrak na sa NB samapandagi khangalaki bani. Lagliba July amadagi Kundrapam Islamic Constituency ke mafam khudimakta mito miansa singna koisa satana pot yon ba satpada athimba thamle haina Kundrapam Kendra Youth Organization na sirolamada khangalakli ingum jali singma samapan marfu dagi mitop tanbagi ihauda mahiroi huidrom lokendromadi posamam premananda lekhedaba amadi lisungni taramanga da sapam Robin Hood lekhedaba adubu ning singladuna Manipur lengak nasu sabsaba thabak lokhat pinaba taksilak pakalunina constituency asigi manungda hiram asigi matangda thonindaba thaudok tholakpagi apapata punama organization asina puroi Manipur lengak na pugadaba ni hainasu sirlo sina makha tarakli hauzi ngasinaw gi abasana bagi pau Maishna Maira Baluangna Assamgi Iman Sonawalbu Maitiba Piduna Abkhana All India Junior Badminton Under 17 Boys Single Gi Champion Oibangam Kre Luenana Union Bank All India Junior Ranking Badminton Tournament Sunitara Turetki Under 19 Boys Double da Kwairapam Manjit Singamasung 1000 Dingu Singhana Champion Oibangam Kre Haiba Tournament Series Jun Taramapana Ki Kunmanga Faba Bangalore Gi Prakas Padukon Badminton Academy de Pangthoki Bane India Pumadagi Lakpa Sandaroi listing among Chanipan Marifuna Sar Yaduna Sanaki Tournament say Badminton Association of India Gi Makada Karnataka Badminton Association Sinduna Pangthoki Bane DSA Bishnupur Kunmatu Suba Sub Junior Boys Inter District Football Tournament Gi Final Sangre All Manipur Football Association Amfagi Ming Makada Kumalnapak Artificial Tough Ground ngasi Sanaki Ahan semi final da DSA Bishnupur amasung DFA Thawal anina Sanaki Metsatuki Apiba Matamda Panjal ani sanaduna match adu draw oike match asida DSA Bishnupur gi Sanaroi MZ Lina Panjal ani aduga DFA Thawbal gi Sanaroi M Lenin amasung A Sitaljit anina Panjal amam sanke draw taraba match asigi akapo gi Laibak kicks from penalty marks na letna bada DSA Bishnupur na Panjal mari aduga DFA Thawbal na Panjal amakak sanki badagi match asi DSA Bishnupur na DFA Thawbal ba Panjal taruk ahum da maiti ba piki bani Tim Taruna Sar Yadana Satariba Football Tournament Sigi Haying Sanaga Bani Suba semi final the Imphal West District Football Association Namasung DFA Sandil Anina Lambatong Naragani. Numin Mangani Satagadaba Grassroots Football Coaching Camp among us Singzamay Larimi Lampak Talaiba, Wycombe Lekai Athletics Club Ki Sanabong the Pangtopa Hogre. Manipur Legislative Assembly gi Speaker Wycombe San gi Sanang Makhada Wycombe Lekai Athletics Club na Siduna ngasida gi Pangtopa Hogiba non residential coaching asida sahi taruk ta gitaran thai fawada leiba sanaroi hompu taruk na sur yari AIFF Amfa NIS Grassroots Leader Coach Instructor TH Tomba AFCC License Holder L Donin L Rosen L James amasung W Ajit Hariba AIFF the License appears singasina course asida takpi tamiba ki thaudang lauri Sports Development Committee ke President amasung Manipur
Legislative Assembly ki Speaker Y Kemsan, Imphal Municipality ki Mayo El Lokesho amasung Sports Development Committee ki Vice President El Ajit ka loinana. Lamdamadu ki masak naraba mi kaya nga sige haukiba grassroots football coaching camp madu ki haudobu ki thawramadu da saruyaki. Surrounding the labor clubs, you see, Masamasagi player put away habits of a only that I see me Lakanda, I club to Kali, I competition, I'm cutting later for Navada. But Amagi clubs in the Lorama Togang, I surrounding the labor, Angang Sanan, the player Putokana, a public environment, like a 7 to Sumang, my Tawi, Masi, and the possessing Mamma. How do people say, I am Tamoising Nongaze, Masina, a whole one with a ganda, Mahatawa, possessing the labor with the Sina Paido, I should matung in the again. Anisuba Khoraijam Ram Narayan Sastri Memorial State Level Open Seas Tournament ki ngasi Anisuba round sanaba loikre Manipur Seas Association mi makada Khoraijam Ram Narayan Sastri Memorial Trustna sinduna tera sapam merta leiba Juvenile Club ki sanglel da ngasi Anisuba round sanaba loiki bagalina ke Sanjoy S Premjit HJ ki o ningthema madi Y Pritam Kumana point ani phanglaga mangzil thadun chatli Seas Tournament asida rated player kunma thoy loina sandaroi yankhaitar unasar yari Swiss round Tadi sanagada ba tournament asigi hayeng ayuk ahum super round sanaragani. Hauzi arobada maroba pa amana pizari. Lining lai sona masung sanabi galone na Muslim singi sauraba kumay Idul Fitr ngasi Manipur da haraw tayam na pangtuna kre. English ng samapal humudra mga emergency ki mayok ta sangsang ki ihawaduna hausit matam gi democracy asigi yumpham tholamani haina Chief Minister Birena Phongdokre Naha singuni sag ipak tagi laptop anmada mama oibi singa soba thaudang lay haina International Day Against Drug Abuse and Illicit Trafficking ngamarinena Minister Jane Komana Phongdokre Amasung Maishna Meraba Luang na Assam ki Iman Sonawal ba Maiti Bapidan Abu Hanna All India Junior Badminton Under 17 Boys Single gi champion udong amkre